ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯏꯃꯥ ꯏꯕꯦꯟ ꯏꯆꯜ ꯏꯆꯦ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯊꯝꯖꯒꯦ꯫ ꯀꯦꯝꯄꯦꯟ ꯐꯣꯔ ꯑ ꯕꯦꯇꯔ ꯃꯅꯤꯄꯨꯔ ꯋꯤꯠ ꯏꯀ꯭ꯋꯦꯜ ꯁ꯭ꯇꯦꯇꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯥꯁ ꯃꯤꯁꯀꯣꯜ ꯀꯦꯝꯄꯦꯟ ꯑꯃ ꯃꯩꯇꯩ ꯁꯇ꯭ꯔꯥꯏꯞ ꯌꯨꯅꯤꯌꯟ MMTU, World Meitei Council WMC, Kangleipak Kanbalup KKL, Salai Kanbalup SKL, Scheduled Tribe Demand Committee of Manipur STDCM loinana Global Meitei Diaspora ga punna khutsamnaduna haukiba November gi tang 10 ningthaukaaba numittagi hauraga December gi tang 10 yumsakaisa numit engsok 2019 fauba chathajagadaba Meitei-bu Indian Constitution Article 342 Clause 1 gi manung channa Scheduled Tribe list chananaba campaign ama hogdokchakre. Hairiba campaign asida hojik phawada miyoi lakh 2 henbana miss call pibirakre. Miss call pibirakhiba miyoi khudingmakpu thagatchabaga loinana ikai khumnaba uchari. Loinana miss call pibidriba miyangi mihut oiriba MP, MLAs, Minister, VIPs, Bureaucrat Officers, Political Parties ki member khudingmakna amadi lamdam asida leibiriba nungsijaraba ahal laman marup mapang ima iben iche ichal amadi satra naharol khudingmaknasu sungsoi soidana miss call pibinaba nolukchari. Aikhoigi miss call number di 8732042511 amuka suhana ningsingjage 8732042511 masida adongi mobile dagi phone tawbiraga ring hek chatpaga matanta muchakhigani madu orabadi adom miss call campaign asida saruk yare haina lobiba yare isamaksu miss call pijakre mayamsu sungsoi soidana thinthaba tawdana miss call pibiyu amuka suhanna thagatpa phongdokjari. Mera hiyangai thabu Hemanta Ritu haina singthanai sarambadagi amengba nungshitna liri humlakpa nong chuni thoidokna wadaba pukning hakchang maka lamna nungaiba matamni ningthamtha thorakpa matamni charuba khudingsu hauba matamni haisira hairoida wakhal manabu nungaitraba nga thonglabasu haubam khangde haiduni kanagi Basanta Ritu changde mangonda ayuki pung mapal taba aduaini thaba chak ising chaba loireduna kolik waiseng tawriba matangni makhoidagi panglap laptana leiba ching adudagini nongmai kapnabagi makhol tarakhiba thaba machanupibu kauraktuna Bema Laisna nangbu tabro mapaldam da thola ulaune kaidawrinu nangbo Laisna mamana kauba du taraduna taha chenthoraktuna ma kai haige nangni he kaubasima sabau lambaugi wa hekta mali kaino khangde mi hai ima sabiya hoji kapna khiba makholdo tadro taye anu kai dawrage ngai hak leita kapna dana adum leirasibo sibu anobodongna tawrisi yenguni masi angangse nongmai kapna ribase aikoi sidani ne America Russia da nateko karisu thongsadaba ngami wani masibo mina pakhana dana kharai khangre jenariba nang ne ko nang haibide haini he ma aisu pakhali ne adubu pakhale haiduna mathong khangda ko senga dro khun nga pa mayam ne seksina nga idana adugu madane pai thorak pa maruna pale hainari do kapnari hainadi mafam chaba ma yenga tumina laigadabane adugani ima nangi hongnabi irang kali hainadi yumna ngakta laitaba tawnu ko akhoi laifam khangdeba ibema imana thoise thokta yadadana thoini ne sidi mayam gi ne hek thoktabada wa hekta ngangnaraka-dawribani khumbam hekta leiroideba nang amane haiman singmandana pasing thoido tawdoini Laisnadu mamagi waduda nokning luramale khangnok nok thoraktuna wadu makha tarai ima
ꯑꯩꯁꯨ ꯈꯪꯉꯤ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯕ ꯊꯣꯛꯀꯅꯨ ꯍꯥꯏꯗꯤꯌꯦ ꯊꯣꯛꯀꯗꯕꯅꯦ ꯑꯗꯨꯗ ꯏꯃꯥꯒꯤ ꯊꯧꯅꯥ ꯐꯔꯤꯅꯦꯅ ꯄꯨꯂꯤꯁ ꯂꯥꯛꯑꯁꯨ ꯁꯤꯐꯥꯏ ꯂꯥꯛꯑꯁꯨ ꯃꯃꯥꯡ ꯍꯦꯛꯇ ꯆꯣꯡꯁꯤꯟꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗꯕꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯊꯧꯁꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦ ꯊꯧꯁꯥꯗꯕ ꯑꯩꯗꯤꯅꯦ ꯅꯣꯡꯃꯇꯕꯨ ꯁꯣꯛꯆꯗ꯭ꯔꯤ 이마디 ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯅ ꯄꯥꯜꯂꯤꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯊꯕꯥꯅ ꯇꯥꯞ ꯑꯣꯛꯂꯛꯇꯨꯅ ꯍꯩ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯄꯥꯜꯂꯅꯦꯒꯦ ꯃꯄꯥꯟꯗꯤ ꯊꯣꯛꯇꯅ ꯑꯩꯅ ꯄꯥꯜꯂꯤꯗꯨꯗꯤꯅꯦ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯑꯩ ꯏꯊꯟꯇ ꯃꯃꯥꯡ ꯊꯪꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡ ꯊꯪꯕ ꯃꯌꯥꯝ ꯑꯃ ꯄꯥꯟꯗ꯭ꯔꯤꯁꯤꯗꯤ ꯄꯥꯟꯕꯨ ꯄꯥꯜꯂꯣ ꯁꯣꯛꯄꯨ ꯁꯣꯛꯑꯣ ꯍꯥꯏꯔꯗꯤꯅꯦ ꯇꯨꯡꯗ ꯊꯪꯉꯁꯨ ꯑꯗꯨꯝ ꯁꯣꯛꯑꯅꯤ ꯂꯩꯁꯅꯥꯗꯨ ꯃꯃꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯀꯣꯜꯂꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯨꯡꯗ ꯊꯪꯕꯁꯤꯅꯗꯤ ꯆꯦꯟꯕꯩ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯐꯪꯉꯤꯗꯅ ꯑꯩꯁꯨ ꯁ꯭ꯀꯨꯜꯗ ꯏꯔꯥꯡ ꯊꯣꯛꯆꯤꯜꯂꯛꯇꯅ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯦꯝꯃ ꯑꯉꯥꯡꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯛ ꯎꯗꯦꯅꯦ ꯅꯪꯕꯣ ꯕꯕꯥꯒ ꯊꯣꯛꯈꯤꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯕꯥ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯔꯛꯏ ꯃꯣꯏꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯊꯨꯅ ꯆꯪꯉꯛꯏꯗꯨꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯁꯣꯝꯗꯅ ꯀꯟꯅ ꯀꯥꯞꯅꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯑꯏꯝꯕꯤꯗꯣ ꯐꯨꯕꯗ ꯁꯤꯍꯧꯗꯣꯔꯦ ꯑꯗꯨꯒꯤ ꯑꯉꯥꯡꯁꯦ ꯊꯝꯃꯝꯃꯒꯅꯦ ꯉꯥꯛꯇ ꯆꯪꯉꯨꯒꯦ ꯇꯧꯕꯅꯤ ꯄ꯭ꯔꯦꯝꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯃꯥ ꯏꯔꯥꯡꯁꯤ ꯃꯇꯥꯝ ꯇꯧꯏꯀꯣ ꯇꯝꯕ ꯉꯝꯗꯦꯕ ꯑꯗꯨꯅꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯍꯦ ꯍꯥꯏꯔꯗꯤ ꯅꯪꯍꯧꯔꯣꯏꯕ ꯍꯣꯏ ꯕꯕꯥ ꯊꯕꯥ ꯅꯪꯁꯨ ꯉꯁꯤꯗꯤ ꯊꯣꯛꯎꯔꯅꯨ ꯃꯤ ꯀꯅꯥꯝꯇꯁꯨ ꯊꯣꯛꯅꯍꯧꯗꯦꯕ ꯀꯩꯅꯣ ꯑꯩꯁꯨ ꯑꯌꯤꯡꯕꯤ ꯐꯨꯍꯧꯏ ꯍꯥꯏꯔꯤꯗꯣ ꯉꯥꯏꯍꯥꯛꯇ ꯆꯪꯉꯨꯒꯦꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ ꯉꯁꯤꯒꯤ ꯍꯜꯂꯔꯣꯏ ꯑꯩꯅ ꯆꯠꯂꯗꯤꯅꯦ ꯆꯞ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯁꯤꯡꯁꯤꯒ ꯐꯖꯅ ꯂꯩꯔꯝꯃꯨ ꯅꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯅꯪꯁꯤ ꯚꯥꯞ ꯇꯥꯗꯦꯗ ꯊꯕꯥ ꯅꯨꯡꯊꯤꯜꯁꯤꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯦ ꯅꯨꯡꯊꯤꯜꯗ ꯉꯥꯛꯇꯅꯤꯅꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯏꯝꯐꯥꯜ ꯃꯌꯣꯜ ꯑꯣꯏꯗꯅ ꯌꯨꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅꯤꯁꯨ ꯅꯠꯇꯕ ꯈꯨꯡꯒꯪꯒꯤ ꯂꯝꯒ ꯑꯣꯏꯔꯦ ꯌꯨꯝꯁꯦ ꯂꯟꯅ ꯂꯟꯅ ꯇꯥꯔꯤꯕꯅꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯐꯠꯇꯕ ꯃꯤ ꯑꯃ ꯍꯦꯛ ꯅꯥꯔꯣꯟꯗ ꯆꯪꯉꯛꯄꯗ ꯀꯅꯥꯅꯣ ꯍꯧꯗꯣꯏꯅꯣ ꯀꯅꯥꯅꯣ ꯍꯧꯗꯣꯏꯅೋ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯝ ꯀꯣꯝꯊꯣꯛꯃꯜꯂꯤꯀೋ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯑꯌꯤꯡꯕꯤ ꯀꯣꯝꯊꯣꯛꯄꯒ ꯂꯥꯏꯔꯤ ꯅꯪ ꯑꯣꯏꯅ ꯆꯩ ꯆꯥꯔꯛꯀꯅꯤꯍꯦ ꯋꯥꯁꯦ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯦꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯕꯥ ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯀꯣꯜꯂꯒ ꯐꯖꯅ ꯇꯨꯝꯗ꯭ꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯕꯥ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯜꯍꯧꯏ ꯑꯩꯕꯨ ꯏꯆꯥꯒ ꯑꯝꯇ ꯅꯨꯡꯁꯤꯕ ꯈꯪꯗꯕꯗꯧꯅ ꯉꯥꯡꯉꯤ ꯋꯥꯅꯤ ꯊꯣꯛꯏꯁꯦ ꯁꯤꯅ ꯐꯩꯗꯤ ꯈꯟꯗꯦꯅꯦ ꯀꯔꯤꯒꯨꯝꯕ ꯍꯣꯍꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯊꯣꯛꯏꯁꯤꯅ ꯏꯅꯪꯗ ꯅꯪꯗꯣꯏꯅꯤ ꯃꯁꯤꯗ ꯅꯨꯄꯥꯅ ꯌꯥꯏ ꯌꯥꯗꯦꯅ ꯌꯥꯝ ꯂꯦꯝꯕ ꯁꯥꯗꯅ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯅ ꯁꯤꯕ ꯍꯥꯟꯗꯣꯏꯅꯤ ꯍꯥꯏꯁꯦ ꯈꯪꯗ ꯁꯥꯔꯤꯌꯦ ꯊꯕꯥ ꯁꯧꯔꯥꯡꯅꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕ ꯈꯌꯥꯠ ꯀꯣꯡꯒꯣꯜ ꯀꯥꯕ ꯃꯈꯩ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯕꯅꯤ ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯅꯤꯁꯥꯕꯟ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯤꯠ ꯌꯥꯝ ꯅꯥꯏꯌꯦꯕ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯔꯒ ꯌꯨꯝ ꯑꯃꯃꯝꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯊꯣꯛꯑꯗꯤ ꯐꯩꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯣꯏ 5-6 ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯐꯣꯟ ꯑꯃꯃꯝ ꯄꯨꯊꯣꯛꯑꯒ ꯂꯨꯗꯣ ꯁꯥꯟꯅ ꯂꯩꯊꯣꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯄꯨꯡ ꯀꯌꯥ ꯇꯥꯒꯦꯁꯨ ꯈꯪꯉꯔꯣꯏ ꯁꯣꯝꯗꯅ ꯑꯉꯥꯡꯁꯤꯅ ꯏꯃꯥ ꯀꯞꯈꯠꯂꯛꯑꯅꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤꯗ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯝꯕꯥ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯗꯨ ꯌꯥꯝ ꯈꯣꯟ ꯀꯟꯅꯔꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯉꯥꯡꯅꯧ ꯌꯥꯗ꯭ꯔꯣ ꯁꯤꯕꯨ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯔ ꯍꯥꯏꯕ ꯏꯔꯥꯡ ꯃꯇꯥꯁꯤꯗ ꯅꯣꯏꯕꯨ ꯑꯁ ꯚꯥꯞ ꯇꯥꯗꯦꯗ ꯇꯥꯆꯧ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗꯕꯒꯤꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯈꯔ ꯐꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯐꯨꯃꯟꯗꯗꯅ ꯌꯥꯏꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯩꯗꯧꯔꯝꯃꯒꯦꯕ ꯍꯦꯛꯇ ꯐꯨꯕꯒꯤ ꯋꯥ ꯍꯥꯏꯒꯅꯨꯅꯦ ꯅꯨꯄꯤ ꯐꯨꯕ ꯍꯥꯏꯕꯁꯦ ꯂꯝꯗꯝꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯐꯖꯅ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯣ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯅꯤꯗ ꯅꯤꯁꯥꯕꯟ ꯊꯣꯛꯄꯗꯣ ꯑꯉꯥꯡ ꯃꯆꯥ ꯂꯩ ꯍꯥꯏꯔꯗꯤ ꯏꯅꯦ ꯏꯆꯦ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥ ꯂꯩꯕꯅꯤꯅ ꯈꯔ ꯉꯟꯅ ꯆꯪꯒꯦꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯀꯥꯟꯅꯔꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯥ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯥꯅ ꯑꯣꯏꯅ ꯇꯧ ꯂꯩꯔꯦ ꯁꯤꯗꯕꯨ ꯆꯩ ꯆꯥꯔꯣꯏꯗꯕ ꯃꯔꯝ ꯀꯔꯤꯅꯣꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯗ꯭ꯔꯤꯕꯅꯤ ꯌꯨꯝꯗꯅ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯊꯅꯝꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒꯤꯅꯤ ꯈꯜꯂꯒ ꯀꯔꯤꯁꯨ ꯍꯥꯏꯖꯗꯕꯅꯦꯕ ꯃꯉꯣꯟꯗ ꯑꯗꯨꯒꯗꯤ ꯅꯍꯥꯟꯈꯩ ꯃꯥꯅ ꯊꯣꯛꯏꯁꯤꯗꯤ ꯃꯣꯏ 5-6 ꯄꯨꯟꯁꯤꯜꯂꯒ ꯂꯨꯗꯣ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨꯁꯨ ꯂꯨꯄꯥ 50 ꯊꯥꯅꯔꯒ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ ꯇꯥꯆꯧ ꯑꯌꯤꯡꯕꯤꯗꯨ ꯀꯞꯂꯤ ꯇꯧꯅ ꯑꯗꯨꯗꯤ ꯃꯤ ꯏꯆꯦ ꯇꯝꯃꯨꯅ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯦꯟꯕ ꯑꯣꯏꯅ ꯁꯥꯟꯅꯁꯦꯅ ꯁꯥꯟꯅꯕꯅꯤ ꯄꯩꯁꯥꯗꯤ ꯊꯥꯅꯗꯦ ꯀꯅꯥꯅ ꯊꯥꯅꯩ ꯍꯥꯏꯅꯣ ꯇꯣꯝꯕ ꯃꯃꯤꯠꯋꯣ ꯃꯅꯥꯋꯣ ꯁꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯏ
ꯑꯗꯨꯗꯅꯦ ꯅꯪ ꯆꯩ ꯑꯃꯨꯛ ꯆꯥꯔꯛꯇꯣꯏꯁꯦ ꯇꯥꯆꯧ ꯂꯩꯀꯣ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯃꯆꯤꯟꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯊꯤ ꯋꯥꯅꯦ ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯦ ꯑꯩꯅ ꯁꯨꯝ ꯉꯥꯡꯕꯤꯗꯕꯁꯤda ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯦ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯇꯣꯝꯕ ꯌꯥꯔꯦ ꯌꯥꯔꯦ ꯃꯤꯅ ꯇꯥꯔꯒꯅꯦ ꯀꯂꯛ ꯄꯦꯟꯅꯅꯕꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯅꯥꯇꯩꯃꯒꯅꯦ ꯉꯪꯅꯔꯝꯃꯒ ꯂꯥꯛꯏꯁꯤꯅꯤ ꯑꯗꯣ ꯇꯥꯆꯧ ꯑꯩꯈꯣꯏꯁꯤꯒ ꯏꯇꯩꯃꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦꯕ ꯏꯇꯩꯃꯗꯤ ꯂꯨꯗꯣ ꯁꯥꯟꯅꯕꯁꯨ ꯌꯥꯎꯗꯦ ꯉꯥꯏꯍꯥꯛ ꯊꯣꯛꯑꯝꯃꯒ ꯇꯟꯖꯥ ꯌꯦꯡꯉꯒ ꯐꯠ ꯍꯦꯛꯇ ꯆꯪꯉꯛꯏ ꯇꯣꯝꯕ ꯌꯥꯔꯦꯗ ꯃꯈꯥ ꯇꯥꯔꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯣꯔꯤꯕꯅꯤ ꯂꯣꯏꯅ ꯐꯧ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯑꯗꯨꯕꯨ ꯌꯥꯔꯦ ꯍꯥꯏꯔꯁꯨ ꯐꯠꯇꯕꯗꯨꯗꯤ ꯂꯧꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯄ꯭ꯔꯦꯝ ꯑꯌꯤꯡꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯇꯨꯅ ꯑꯗꯣ ꯏꯕꯦꯝꯃ ꯇꯣꯝꯕꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯂꯨꯗꯣ ꯁꯥꯟꯅꯕꯗꯨꯃꯗꯤ ꯅꯥꯇꯩꯁꯨ ꯌꯥꯅꯤꯡꯗꯦꯍꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯃꯆꯥ ꯃꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯋꯥꯏ ꯁꯪꯉꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤꯀꯣ ꯍꯣꯏ ꯅꯤꯁꯥꯕꯟ ꯊꯣꯛꯄꯗꯨꯁꯨ ꯊꯣꯛꯇꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯌꯦꯡꯉ ꯍꯦꯛ ꯊꯣꯛꯎ ꯃꯇꯨꯡꯗꯗꯤꯀꯣ ꯐꯔꯦ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯋꯥ ꯃꯈꯥ ꯇꯥꯅꯔꯅꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ ꯇꯣꯝꯕ ꯃꯤꯅ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯅꯈꯤꯅꯤ ꯅꯪꯁꯨ ꯆꯥꯎꯔꯤꯅꯦꯅ ꯅꯨꯄꯤꯗ ꯍꯦꯛꯇ ꯐꯨꯕꯗꯣ ꯇꯧꯒꯅꯨ ꯃꯗꯨ ꯐꯠꯇꯦꯀꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯦꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯧꯔꯞꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯝ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯝꯇ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ ꯄ꯭ꯔꯦꯝ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯇꯥꯗꯥ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩꯁꯨ ꯌꯧꯔꯛꯏꯗꯅ ꯑꯗꯨ ꯇꯥꯗꯅ ꯂꯥꯛꯄꯤꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯨꯝ ꯇꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗꯥ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯆꯪꯉꯒ ꯐꯖꯅ ꯃꯦꯟ ꯇꯥꯅ ꯁꯥꯟꯅꯔꯨꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨꯁꯨ ꯆꯪꯂꯛꯂꯦ ꯂꯩꯁꯅꯥꯁꯨ ꯑꯉꯥꯡꯗꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯕꯦꯃꯥ ꯅꯃꯥꯗꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯣ ꯆꯠꯇꯤꯌꯦ ꯇꯨꯝꯍꯧꯋꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯉꯥꯡꯗꯨꯁꯨ ꯇꯨꯝꯃꯕ ꯃꯥꯜꯂꯤꯅꯦ ꯁꯨꯝꯕꯤꯔꯨꯔꯣꯗꯅ ꯅꯪꯁꯨ ꯋꯥꯔꯅꯤꯕ ꯁꯨꯝꯃꯗꯣꯏꯅꯦ ꯄ꯭ꯔꯦꯝ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯗꯥ ꯀꯥꯈꯠꯄꯤꯔꯣ ꯌꯥꯔꯦ ꯆꯤꯡꯈꯩ ꯅꯪꯁꯨ ꯀꯥꯔꯛꯑꯣꯗꯅ ꯆꯤꯡꯈꯩ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯃꯤ ꯃꯃꯤꯠꯇꯨꯗꯤ ꯂꯩꯁꯅꯥꯗ ꯂꯩꯀꯥꯏ ꯀꯟꯅ ꯀꯣꯏꯔꯤ ꯄ꯭ꯔꯦꯝꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁ꯭ꯇꯨꯜ ꯑꯅꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯇꯥꯗꯥ ꯁꯤꯗ ꯐꯝꯕꯤꯌꯨ ꯆꯤꯡꯈꯩ ꯅꯪꯁꯨ ꯁꯤꯗ ꯍꯦꯛ ꯐꯝꯁꯤꯜꯂꯨꯁꯤ ꯄ꯭ꯔꯦꯝꯗꯨ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ ꯕꯦꯃꯥ ꯅꯪꯁꯨ ꯑꯉꯥꯡꯗꯨ ꯁꯨꯝꯃꯨꯔꯣ ꯑꯗꯨꯒꯅꯦ ꯆꯥ ꯈꯔ ꯁꯦꯝꯃꯨ ꯍꯣꯏ ꯕꯕꯥ ꯏꯕꯦꯝꯃ ꯆꯥꯒ ꯁꯦꯝꯃꯨꯔꯅꯨ ꯏꯆꯥ ꯋꯥꯅꯕꯅꯤ ꯆꯥꯛ ꯇꯣꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯕꯥꯖꯤ ꯌꯥꯅꯤꯌꯦ ꯆꯥ ꯂꯣꯟꯕꯕꯨ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯂꯩꯁꯅꯥꯗꯨ ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯨꯝꯗꯧꯕꯅꯤ ꯄ꯭ꯔꯦꯝ ꯉꯔꯥꯡꯗꯤ ꯅꯣꯡꯃꯩꯁꯨ ꯌꯥꯝꯅ ꯀꯥꯞꯅꯕꯅꯤꯅ ꯀꯅꯥꯝꯇꯁꯨ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯀ꯭ꯂꯕꯇ ꯉꯥꯏꯍꯥꯛꯇꯪ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅ ꯀꯔꯤ ꯄꯤꯁꯤꯒꯦ ꯈꯨꯟ ꯉꯥꯛꯏꯕꯁꯤꯡꯁꯤꯗꯅ ꯀꯔꯤ ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕꯅꯤꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯗꯥꯏꯗꯩꯅꯣꯗ ꯇꯥꯗ ꯍꯣꯏꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯅꯅꯥꯎ ꯑꯗꯨꯝ ꯌꯥꯖꯩ ꯑꯗꯣ ꯇꯥꯗꯥ ꯀ꯭ꯂꯕꯀꯤ ꯐꯟꯕꯨ ꯏꯔꯩ ꯂꯩꯔꯝꯃꯣꯏꯅꯦ ꯆꯤꯡꯈꯩ ꯌꯥꯝꯗ꯭ꯔꯕꯅꯤ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯤ ꯃꯁꯤꯡ ꯀꯥꯎꯔꯦꯗ ꯕꯣꯏꯗꯗꯤ ꯏꯁꯤꯜꯂꯒ ꯊꯝꯈꯤꯕꯅꯤ ꯄꯀꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯆꯦꯟꯈꯠꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯍꯣꯏ ꯇꯥꯗꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯆꯤꯡꯈꯩ ꯅꯪ ꯅꯍꯥꯟ ꯆꯠꯂꯨꯕꯗꯨꯅ ꯀꯔꯤ ꯂꯝ ꯍꯥꯏꯕꯅꯣ ꯀꯀꯥ ꯑꯀꯣꯟꯕ ꯆꯠꯂꯨꯕꯗꯨꯅ ꯆꯥꯏꯔꯦꯟ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯈꯥꯔꯣꯝꯒꯤꯗꯤ ꯑꯌꯥꯝꯕ ꯆꯠꯂꯕꯅꯤ나 ꯍꯟꯗꯛꯃꯨꯛꯇꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ ꯍꯣꯏ ꯍꯌꯦꯡ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯅꯥꯗꯨ ꯆꯥ ꯀꯞ 3 ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯕꯥꯖꯤ ꯆꯥ ꯊꯛꯁꯦ ꯍꯣꯏ ꯏꯆꯥꯅ ꯂꯣꯜꯂꯕꯅꯤꯅ ꯊꯛꯄ ꯇꯥꯔꯦꯗꯅ ꯇꯥ ꯆꯤꯡꯈꯩ ꯆꯥ ꯊꯛꯁꯦ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯗꯨ ꯂꯧꯏ ꯕꯕꯥ ꯆꯥꯁꯦ ꯊꯝꯃꯣ ꯄꯀꯥꯅ ꯑꯃꯨꯛ ꯑꯗꯣ ꯏꯆꯥꯕꯨ ꯀ꯭ꯂꯥꯁ ꯀꯌꯥꯅꯤ ꯍꯥꯏꯕꯅꯣ ꯕꯥꯖꯤ ꯍꯟꯗꯛ 12 ꯊꯥꯈ꯭ꯔꯦ इहे ओंथोकना यामेदा कन्ना होनागदबनी इचासिदी फजना मही मसिंग तमदुना लेगदब मतमसिदा कुकी हुरानबा मिफत्ता सिंगसिना असा लोइना काहले तौरिसि अदो नंगबु करी तौगे खल्लिबा बाजे आइदी मेडिकल लाइन दोइना संगेना खल्ले फै कन होनो इचादी
sakna sak fajariba ingna tapiba yam chana ichana khanbase Lesna adu khajik no'i somda chingkhaidi mabukningda wakhal macha amaga su khalli potni Magi sibu aina medical tamai khanga jalo samana na gaire wani as fazarani ibani doctor ko weradi bai tarani chingkhaigi mataududa Lesna di imungda prap changkhre pakana achikpadu thugaraktuna adudi prem nayam boy so muk halage hayeng muk khanarasi hoi dada nanau su adum le jawrage oh ho lehoro adudi chingkhe chalo ko hoi kaka ekhoi amuk chalo kige asumna numitu su hokre aying bisu nisaban thokhidaba numit mangani muk hara abani tanja aduda post kingbagi makholna pumnin ninkhre tomba tumlambadagi fuk hogatuna ayingbi tabro habane Taye. post king myam se kaido biar jan aying bidu saurap tauna Khangdeda. cookie ga mukum ajalo thoga phet yungsi angang do pokhalo Dada adum yingbiruro. Ai tummamage. Aikhoidi irang phabanina suntok he thokjararoi. Si aina thuingai dadi athu akai loina nangi natro. hai marai taro kano ayingbi matang gi haiba ma lebani ai sawlo kanu ko nangonda ai ni saban thokano haibro tanjai yenga thu haibani hainaringai duda call sulai tomba mon mayadagi phone du lauduna tapna paikhatli hello itema Taye. post king isibu kaido boya wajano itema khangbro Adune. Aisu haige na tawra ise. AR mayam mama laaga ne nisaban phamgano na tangkhai re ye. Adugi nupi mayam thoklo na kautho ine. ado hauji itema bu yumda lebro Laye. Aisu thoke na kana loisaline. aisu ni thogi yengu na khalamini Nupa ga tho uyaba nate. Nupa da di hekta kape haibani. Aduna tho ulauno. Ado. Aying bi butum khrabo. tumdriye Ma su nga haktang tho se haige na tawbani ne. Sigumba tanza sta thoktradi. Hayeng mina wangang na rakani ne. itema thokadabani kaino sidi lebaki ni thokte apote aina mangonda thokpa thingdeda angang macha lebanina mohong yenga thu habani Hoi. Adu su sumi. Ado. Aisu thamage. Ma su nga hak thokla u hayu ko. hoi itema asumna phone du thamgraba tungda tomba aying bidu on silaktuna tabro itema su thoktore habani angang do aiga tumhoroge phone si su paikho Post hingba su lepkreda. Toage. Thoroige. ayingbe nang ji engona sauri ni ne ha maya mangda aise phataba tahan gi sineba phare nangna thu yadrabnina ayuna thokpa taredana aying bidu fuk hogatlaga pakhatna mapuroi bubu khamjilai Dada. Yare se. Thokrano. Ayoina nga hak thurage. yare ay dum thurage Seba saurno ba. Ai thurage ba. Ai dada sauba natte ba. Tumba horubasida hawat patan baine. wasi hairaga aying bi fido fat insinduna thongalomda prap thoklai tombasu magi nupina thokhibadu yengduna leihawi somdasu Moi baba. Aisu nga haktang tho okike. fare ngaktan thuro aisu haifeti thongning mani adubu angang ni che makhoi ani gak thamamadi nungaitri Aisu koiroida. Post king basu lepkhre. mathangi numitni mahai relief camp da pochai thinba chatnabani haiduna kanna langnari chingkhaisu magi gari achobadu thauzilaktuna prem hogi thongal maya da khami aduga prem bu kauduna changlai kaka tabro kaka leisna shu mapal da mi kaubagi makholduda hathu thoklaktuna Dasingkhaye. Baba do ngarang sa ningthi nungai na sa da baduda. Hauji sapada warni na kitang sasangi ke na sabo ho bada ngai riye. Aduna dasingkhai na ngakta ngai biro. hoine adubudi ngai gene Adu tis da ngakta phambiyo. leisna nakanda leiriba stool du chingkhai da piraktuna Adu dasingkhai de sak sara abo. chingkhai du nokmi tauna lesna kaka to sakto tamna dum saw hayo ai adum ngai ge ba yam thingbasu natri ai budi sak sarak trida sak pudi le hore
ꯑꯗꯨꯗ ꯑꯩꯅ ꯆꯥꯅꯤꯡꯗꯦꯅ ꯆꯥꯔꯛꯇ꯭ꯔꯕ ꯈꯔ ꯆꯥꯁꯜꯂꯛꯎ ꯌꯥꯗ꯭ꯔꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ ꯋꯥꯔꯣꯏꯗ ꯑꯗꯣ ꯂꯩꯁꯅꯥ ꯑꯩꯅ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯅꯦ ꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯤ ꯆꯤꯡꯈꯩꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯅ ꯈꯨꯝꯗꯣꯔꯛꯏꯁꯤꯒ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯊꯣꯛꯂꯛꯂꯤ ꯍꯩꯃꯥ ꯆꯤꯡꯈꯩ ꯅꯪꯁꯨ ꯂꯥꯛꯑꯦꯗꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯐꯔꯦ ꯐꯔꯦ ꯒꯥꯔꯤꯒꯗꯣ ꯌꯦꯡꯗꯅ ꯐꯖꯅ ꯊꯧꯀꯣ ꯅꯪꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯏꯗꯣꯝꯆꯥ ꯃꯤꯍꯨꯟꯒ ꯁꯨꯗꯦꯕ ꯆꯤꯡꯈꯩ ꯅꯣꯛꯃꯤ ꯇꯧꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯏꯗꯣꯝꯆꯥ ꯑꯗꯨ ꯒꯥꯔꯤ ꯈꯨꯊꯧꯗꯨꯗꯤ ꯀꯨꯏꯔꯦꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯧꯈꯤꯗꯕ ꯑꯗꯨꯁꯨ ꯃꯤ ꯑꯃ ꯊꯦꯡꯉꯨꯕꯒꯤꯗꯨ ꯅꯠꯇ꯭ꯔꯣ ꯆꯤꯡꯈꯩꯗꯨ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯁ ꯀꯀꯥ ꯆꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯕꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯆꯠꯊꯣꯛꯎꯅꯨꯀꯣ ꯆꯠꯂꯣꯏꯗ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯛꯏ ꯊꯕꯥ ꯏꯄꯥ ꯄꯥꯈꯠꯅ ꯕꯦꯃꯥ ꯅꯗꯣꯝꯆꯥ ꯑꯌꯦꯡꯕꯤꯗ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ ꯇꯣꯝꯕꯁꯨ ꯆꯠꯂꯝꯃꯅꯤ ꯃꯃꯥ ꯃꯆꯥꯈꯛ ꯌꯥꯝꯅ ꯀꯤꯔꯝꯃꯅꯤ ꯃꯥꯗꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕ ꯌꯥꯗꯕꯅꯤ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤꯅꯦ ꯂꯩꯁꯅꯥꯗꯨ ꯊꯤꯟꯊꯗꯅ ꯑꯌꯤꯡꯕꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ 이덤싸 ꯍꯥꯎ 까tom바수 릴리프 캠프ꯗ ꯆꯠꯄ ꯌꯥꯎꯈꯤꯕ꯭ꯔꯣ ꯌꯥꯎꯈꯤꯌꯦ ꯕꯦꯃꯥ ꯏꯗꯣꯝꯆꯥꯗꯤ ꯀꯂꯥꯛ ꯅꯤꯛꯄꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯅꯣꯏꯗ ꯆꯦꯜꯂꯛꯀꯗꯕꯁꯨ ꯂꯥꯛꯄ ꯀꯤ ꯂꯩꯔꯦ ꯏꯆꯦꯗꯣ ꯑꯩ ꯂꯧꯕ ꯉꯥꯛꯇꯪ ꯂꯥꯛꯀꯦꯔꯣ ꯍꯣꯔꯦꯟ ꯅꯣꯏ ꯀꯀꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯅꯣꯏꯗ ꯂꯩꯅꯕ ꯅꯣꯏꯗꯅ ꯈꯔ ꯐꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯤꯅ ꯆꯤꯡꯈꯣꯡ ꯅꯛꯄ ꯍꯦꯜꯂꯦꯕ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯨ 이덤싸 ꯀꯥꯞꯅꯕꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯁꯅꯣ ꯑꯗꯨꯒ ꯃꯑꯣꯡ ꯌꯦꯡꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯊꯝꯃꯒꯦꯀꯣ 이덤싸 ꯊꯝꯃꯣ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯩꯁꯅꯥ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ 이마 이덤싸ꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯀꯩ ꯈꯜꯂꯒ ꯍꯥꯏꯔꯤꯖꯥꯠꯅꯣ ꯕꯦꯃꯥ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯀꯥꯞꯅꯔꯤꯉꯩꯁꯤꯗꯕꯨ ꯃꯥ ꯑꯝꯇꯪ ꯂꯧꯕ ꯂꯥꯛꯑꯣꯌꯦ ꯃꯥꯒꯤꯁꯤꯗꯤ ꯅꯣꯏ ꯁꯤꯔꯣ ꯃꯥ ꯍꯤꯡꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯥ ꯈꯛꯇꯔꯣ ꯀꯤꯔꯤꯁꯦ ꯂꯝꯕꯤꯁꯨ ꯁꯝꯖꯤꯜꯂꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯁꯨ ꯅꯠꯇꯦ ꯆꯤꯡꯈꯣꯡꯗꯅꯦ ꯆꯠꯇꯣꯏꯁꯦ ꯍꯣꯏꯗ ꯍꯥꯏꯁꯅꯨ ꯀꯩꯗꯧꯒꯦ 마수 맡은다 라빠 기다리네. 마왕 얘가 짤루라게. 이마 낭숨다 파락 따라키노. 마수 맡은다 라빠 기리도 아두마이 낭수 나탄다 나 들어자 도이세. 아이 암나 사우닝이고. 이마 낭아마네 미기 화야 파링아이더니 소이로 도이세. 메마 갑나바수 카라 랩크레. 아이 나돔자도 노비로 기게. 이마 쌀로 키누다. ngakta yengkhise aidi jati chalhandabani he hai lepingai sa chalhobana phatro masune ngai hak lepi haradi kokla ke haide adune ba aina harise kainom tawbada nangna nabuk pharine na chen na tawbi besdane keba masu yawrbani ekhoi dom chagise ha ai sune migi awaba amata uba yade hekta nuaite kari harino khangdeda pharese ai ngaktang lobiro khige nang sune thong lonjil laga leiramu angang do tum hawbani ko wa se hairamaga thaba chatke haina mamai leithorakpada churi tafamda khudi thijinduna tuge tawi mataw aduda leisnana ma ngai khoda chalukhino tasengna leisna ngasidi mamabu manaktagi sumlak laphaningdabagum masada phawi is tanza sida sumang anambasidabu khudi amu thijiliwani nabana sireda wa se hairamduna thabasu hobe thoglakle leisna shu mama na chatkibadu yengduna leihawi thaba machinda sonduna lambi sisu kanamta udene singosida tanbu talida satoiba tanja aduda nongmai su kanna kapai nakandagi police nupa amana laurai ine chato oradi khar thuna chapiro haineringaiduna thaba haidorakpa maduna mabukta panduna khudakta leimaida tuthakre
ꯅꯨꯄꯥꯗꯨꯁꯨ ꯊꯕꯥꯕꯨ ꯉꯥꯛꯄ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯃꯥꯁꯨ ꯄꯥꯜꯂꯤ꯫ ꯊꯕꯥ ꯃꯁꯥꯗꯨ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯀꯞꯄꯤ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯕꯦꯝꯃ ꯏꯁꯥꯅꯗꯤ ꯏꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯅꯤꯀꯣ ꯏꯃꯥꯅꯗꯤ ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯅꯗꯤ ꯆꯠꯈꯤꯕ ꯌꯥꯝꯅ ꯍꯩꯍꯧꯕꯅꯦ ꯃꯃꯥ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯃꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯅꯥꯎꯈꯣꯜꯂꯝꯗꯦ ꯍꯥꯏꯗꯨꯅ ꯅꯣꯏ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯣꯏ ꯕꯕꯥ ꯅꯪꯅ ꯍꯜꯂꯛꯄꯗ ꯅꯆꯥ ꯑꯅꯤꯁꯦ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯃꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯂꯧꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯊꯕꯥ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗꯒꯤ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯂꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯃꯃꯥꯕꯨ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯑꯏꯡꯕꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯜꯂꯣ ꯕꯦꯝꯃ ꯏꯗꯣꯝꯆꯥ ꯅꯣꯏ ꯂꯥꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯕꯨꯡꯉꯣꯁꯨ ꯀꯞꯄꯅ ꯂꯣꯏꯔꯦ ꯈꯔ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣ ꯕꯦꯝꯃ ꯏꯆꯦꯗꯤ ꯌꯧꯔꯛꯇ꯭ꯔꯤꯅꯦ ꯐꯔꯦ ꯅꯪ ꯑꯉꯥꯡꯗꯣ ꯉꯥꯏꯍꯥꯛꯇ ꯊꯦꯝꯃꯝꯃꯨ ꯑꯩꯁꯨ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯕꯅꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯂꯩꯁꯅꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯁꯥꯗꯨꯁꯨ ꯅꯤꯛꯏ꯫ ꯀꯩꯅꯣꯅꯦ ꯏꯗꯣꯝꯆꯥ ꯏꯃꯥꯗꯤ ꯆꯠꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯔꯛꯑꯃꯅꯤꯌꯦ꯫ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯤ ꯌꯧꯕ ꯐꯥꯎꯕ ꯂꯥꯛꯄꯗ ꯃꯤꯅꯤꯠ 2 ꯌꯧꯕ ꯂꯝ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯗ ꯆꯪꯈ꯭ꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯇꯁꯨ ꯀꯥꯞꯅꯈꯤꯕꯅꯦ꯫ ꯀꯩꯁꯨꯝ ꯇꯧꯔꯝꯃꯣꯏꯁꯦ ꯏꯗꯣꯝꯆꯥ ꯌꯦꯡꯉꯛꯀꯦ꯫ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯈ꯭ꯔꯦ꯫ ꯑꯏꯡꯕꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯞꯇꯛꯅ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤꯒ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯟꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯊꯕꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯇꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯑꯏꯡꯕꯤ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯂꯩꯁꯅꯥꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯗꯨꯇꯗ ꯑꯏꯡꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯕꯦꯝꯃ ꯏꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯦꯡꯅꯔꯕꯣ? ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯕꯕꯥꯗꯁꯨ ꯀꯣꯜ ꯇꯧꯔꯒ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯈꯨꯋꯣ꯫ ꯀꯩꯅꯣ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥ? ꯐꯣꯟ ꯑꯗꯨꯁꯨ ꯀꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯉꯥꯡꯗꯣ ꯄꯣꯛꯈꯠꯇꯨꯅ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯞꯇꯛꯅ ꯃꯃꯥꯒꯤ ꯃꯁꯛꯇꯨ ꯎꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯥ? ꯅꯪꯕꯨ ꯏꯗꯣꯝꯆꯥ ꯂꯧꯔꯨꯅꯤ ꯍꯥꯏꯔꯝꯗꯥꯏ ꯑꯗꯨꯒ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯦ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯁꯦ ꯅꯪꯅ ꯇꯨꯝꯃꯤꯁꯦ ꯐꯃꯨꯡ ꯅꯠꯇꯤꯌꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯣꯝꯄꯥꯛ ꯑꯃꯣꯟꯕ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯕ ꯍꯩꯇꯕꯅꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯒꯟꯕꯅꯦ ꯁꯤꯗꯗꯤ ꯅꯥꯗ꯭ꯔꯕꯣ ꯏꯃꯥ ꯍꯧꯒꯠꯂꯣ ꯁꯦ ꯌꯨꯝ ꯆꯠꯁꯦ ꯕꯕꯥ ꯂꯥꯛꯑꯒ ꯌꯨꯝꯗ ꯂꯩꯔꯝꯗꯦꯅ ꯉꯥꯡꯉꯅꯤꯌꯦ ꯏꯃꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯐꯣꯟ ꯑꯗꯨꯁꯨ ꯀꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯉꯥꯡꯗꯣ ꯄꯣꯛꯈꯠꯇꯨꯅ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯁꯨꯝ ꯀꯞꯄꯝꯕꯗꯒꯤ ꯋꯥꯟꯊꯔꯛꯇꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯂꯥꯛꯂꯦ꯫ ꯊꯕꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯉꯥꯎꯕꯒꯨꯝ ꯆꯦꯟꯁꯤꯟꯗꯨꯅ ꯊꯕꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯄꯤ꯫ ꯊꯕꯥ ꯑꯩꯅ ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯉꯝꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯉꯝꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ
ꯑꯩꯅ ꯍꯥꯏꯕꯤꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯊꯕꯥ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯅꯆꯥꯅꯤꯁꯤ ꯅꯪ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤꯅꯣ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯔꯨꯕ ꯏꯄꯥꯛꯁꯤꯗ ꯏꯊꯟꯇ ꯂꯥꯛꯊꯗꯨꯅ ꯊꯝꯃꯝꯃꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯆꯠꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯊꯕꯥ ꯅꯪ ꯅꯨꯡ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦ hꯧꯒꯠꯂꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯊꯕꯥ ꯁꯦ ꯍꯧꯒꯠꯂꯣ ꯑꯌꯤꯡꯕꯤꯁꯨ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯗꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯄꯤ꯫ ꯏꯆꯦ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯏꯆꯦꯕꯨ ꯀꯧꯔꯝꯗ꯭ꯔꯕꯗꯤ ꯁꯤ ꯊꯣꯛꯑꯝꯃꯣꯏꯀꯣ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯪꯗꯤ ꯅꯊꯧꯅ ꯅꯔꯦꯟꯖꯦꯟꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯏꯆꯦ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯆꯦꯒꯤ ꯊꯧꯖꯥꯗꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯌꯦ ꯑꯩꯅ ꯏꯆꯦꯕꯨ ꯑꯁꯦꯡꯕꯃꯛꯇ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯏꯆꯦꯅ ꯊꯝꯃꯝꯕ ꯏꯆꯥ ꯑꯅꯤꯁꯦ 이북토끼 이자방니 큰방암 자겠고 이제 엄마 라이티 하이바기 아왓 발라이다 욕방암 자겠고 이제